mayambu amazing Bible prophecy ministry na taram okchari ngasi ekoina nainagadriba topic asidi the true remnants of the end time haidi Aroiba matamgi ishogi asengba remnants ase kanana oigni karamba sarsna oigni haiba asigi maramda ekoina Bible degi ekoina fazana nainaraga ekoina thidongminase ahamda koi isor patna tawse sagada laiba ipa isor nakpoina ngali tan thagasre masigi yai pharaba pumphum masida ekoina asengba remnant church aroiba matamda prabhu jisuna lakpa matamda prabhu galoina na sagada sakadaba asengba remnant church se kanano habigi maramda ipa naki Bible da phongdok pipa adugi matungina papsalabna naina khara naina gadori aingo aidi kare sukhangmanate aidi lekhomni phakidaba papini adubu ipaisho nahana ibusinabiu naki aningba Bible ki wahi senataba topa lanai gi webo wahi kare su share tawbangaman tawhan biganu tani bu koding muta sunahana bor pinabiu makhoi gi thammo gi thong hangthopiu thawai sengna koi koding ma posum koding adu da sengbiu Prabhu Jesu Christ ge mina khurumjari amen masigi topic se yamna moroi maram church denomination khuding na ikoi asengba remnani hai adubo Bible gi matung ina remnan haipse karino haipse ekhoni yengmina se ahan bada remnan haiba asigi arthra se karino haipse ekhona Bible degi khara ekhona yengmina se aduna ai Bible degi text khara pasalake adu hariba text ase paraga punna masigi meaning se karino haibdo ekhona yengmina se isorgi remnan people asengba isorgi remnan haipse karino Isaiah 10:20 degina 22 da sumna hai it shall come to pass in that day hariba na minute sumna ogini that the remnant of Israel such as are escaped of the house of Jacob tegi nan thokraba kan thokraba Israel gi lemakha adu kanano havne shall no more again stay upon him that smote them makhoibu ha Israel bu halaiba missing adu da makhoina ngajaduna lairoi but shall stay upon the Lord shoda ngajagani the holy one of Israel in truth asumbada asengbada ngajagani havne masina habdi Israel basa singbu mangtang ningai gi hat patupa matamda ishona kanbiba aduga khajiktang ngaiba ishorgi asumba duda leptuna laiba asengba ishorgi asumba duda ngajaduna leptuna laiba mi khanglo aduma sida haide 21 da the remnant shall return even the remnant of Jacob unto the mighty God akanba ngam ishoda Jacob ki lemhoba remnant makhoi adu halakani for though thy people Israel be as the sand of the sea Israel gi mi masingche samudra gi lengoi gumna yamlabsu yet a remnant of them shall return adubu makhoi lengoi gumna yamba marak atudagi khaji katang halakana remnant hai khaitang loina sikiba mangkiba puna musakraba matungna khaitang lemogna the consumption decrease shall overflow with righteousness habidi halakadu jikamano mang consumption habidi mang tapagi yathangdo dharmaka senbaga loina na tholokpa matamda madudagi kalhauba mi khujo khatang ngawgani habini Isaiah 1:9 da muyangsi except the Lord of hosts had left unto us a very small remnant ishona ekoida mi khajikatang lemho hanbiba natanadi we should have been as Sodom and we should have been like unto Gomorrah aikhoise Sodom Gomorrah gumna oigini habdi tumna mangkragani habni aduna masida habdi ishona haibe inba mi khara khatang ishona kalawgani habni masida habse Jeremiah 23:3 da mu hai yengse masida aina hage anum Manipur da hanjarake masina laipa khuding matagi aina sakhai khraba aigi yausing asigi lemhoba sing adu aina khomjangani habni makhoi amona makhoi yausing da porakani makhoi hai makhoi mahi yangani amasung masing henkadakani habni masina habni khajitang mayam lamhen tumhen ba phatta hawdi mayam to loina mangkraba matungda loi chakharaba matungda makhoi digi haibe inba khara aina chingawgani madugi mapana makhoi gi masing yam khalangani habni adu Isaiah 9:27 da Isaiah na su Israel gi maramda asumna haiki Israel masa singje samudra gi lengoi gumna yamla basu a remnant shall be saved mi khujo amakhatang kan bigani hai haishda amu Romans 11:5 da amu yengse
Even so, then, at this present time also, there is a remnant according to the election of Christ. Ishogna Ishogi Taujangi Kanbi Bagi Matungina Hojiki Matam Asidasu Polgi Matam Asidasu Remnant Amalay Hemni. Remnant Kandokraba, Remnant Sars Amalay Hemni. So now, Sakuna Pakraba Punamutek Asidagi Equina Kangamadudi, Remnant Hepsi Karino, Mi Kuzok Amni. Hanko Ishogi Mi Kor Omni Shona Haibe Inba, Ishogi Taujana Kandokraba, Mi Kachkachani, Masing Yamdaba Mi Karakatani, Haveni. Makoje Shona can begin, Makoje Petit Punkuding to Sando lay, Adobo Aroiba Matamda, Makoje Shogi Asengba Mi Amoina Makoje, Komzan Gani, Haveni. Masina Remnani, Aduna Remnana Happy, Yambanati, Aduna Asengba, Yamna Dermasemba, Ishogi Asumba Gida Muglepa, Aduga Petribi Mang Tahanba Matamda, Adugumba Matamda, Shona can be Gedaba, Mi Kudokarani, have the Masigi definition sing asidagi Kangi, Adu I quite umbiangsi. Asang by Shogi, Aroiba Remnant Sasida, Yaugada Bible and people character curly, Madu Equina. Madugim Maram the Yangsi, Masi ending up from the Equina Revelation 12 say, Masida Yamsi Revelation 12, Aduga 10, Masida Equina Kangan, Asang Baramnan, people I've said Carino have said, Aduga 10 things in a room, Matamete, Revelation 12 Hana, overview to say. Revelation 12 says, section Anitona Equina Kaidope, section Home Tona Kaidope, Masi Hanba section na Sargada, Ishorga, have the Michaelga, Pataba. Sagadut amasung magi kanuka makoi anigi lan ama habise masini nakoi phajana pabiro ai pararoi ge matam naite Revelation 12 ki 7 to 9 nakoi na paba matam da masi ugani aduga ani suba sarungna dragon habde satan asina ishor ge asengba sars asida lan tawa asengba sars habde Revelation 12 ki 1 Revelation 12 ki 1 aduga Revelation 12 ki 1 to 6 aduga 13 to 16 je Masida na koin uba panganeba. Aseng basars asida saitana what neighbor hatpatupa mangta pagi tabak do masida tawgani. Aroiba section asina saitana haiba aseng basars asigi lemho badana sing habi ekoi aroiba matamda laiba missing shorgi haiba inba missing remnant sing asida mahang amuk lan tawgani habni. Aduna Revelation 12 ki makhata rako sing asidi saitana shogi remnant sta tawrokpa attack adugi maramda Masigi Maramda explain to the evening. Now, chapter Aduga 13, 14 Gaharimse, Masi White, when the Saitana Matokaram now Kari Sakti Matung, Shogi missing what they have to Revelation 13 to make Chang Edi, Adu Masikamba Matamdano, happy to awakening, Adu Masig Maramdajo in Mamang Hana, Sambolanagre, Antichrist power of the first piece of Revelation 13, second piece, Hyper Dugi Maramda Yamna Nakre Masida in the Salaragia Masini. Aduga Equina Huji Yangshe, Revelation 1 ga 17 ga Equina Pasi. Maside wonder hai, there appeared a great wonder in heaven. Sagada Angakwa so wom told me a woman clothed with the sun. Numit ki pigeon setpa, the moon under her feet magi makong dana numit daiba, and upon her head a crown of 12 stars. Maki makok dana Tawa misaki aduna luhup aduna star crown ko Tawa misaki luhup taran tweliba nupi ama or me having masini it's now sing aduna hide ba Bible gi matuina nupi amana aseng ba nupi amna kari khane ishor gi aseng ba saspu khane aikona 2 Corinthians 11 2 amusung Ephesians 5 ki 25 to 27 akoina paba matam da khangani mase screen de yambiro ai matam leite pajaroge aduna hide ba search ase Revelation 2 ki wanda pidi ba search ase aseng ba search adubuni hide ba search adubuni masigi maramda ina swaikre masibu akoina dark ages ki matam da saitana maku asuke mati on naiki mi Christian kayamrum bu hatki habise masijo akoina mamang da sunai nakre aduga verse 17 yengche the dragon was wrought with the woman hide ba nupi asidas Satan asina saurami hamne went to make war with the remnant of her seed hide ba nupi asigi lemho ba magi daragi nupi asigi daragi lemho ba remnant lemho ba missing aduda lemho khaksing aduda mahangna lan tawi hamne hide masini remnant society and we skipped hide ba magi dara dudi
Remnant adur kedobo which keep the commandments of God. Ishogi atung singai have the testimony of Jesus Christ. Aduga Jesus Christ gi sakhi testimony se lay have se masini. Masidagi ekona pari basidagi ekoni yengse ram first gun haiba remnant church asida laigida gun ase remnant church habje is the descendants of the true church asengba church ki magi darani masidagi thangtharakpa dara chada naurani aduga asengba church asidagi lemhoba aduga aroiba matamda hingba aduga darani descendant ni haibase masini number 2 da mu saitana haiba church asida lan tawgani persecute tawgani pot naigini hamni aroiba matamda masi karamno remnant church habje aroiba matamda saitan amasung mahaki agent singna mahaki makhada thabak suba mi singna haiba church asibu pot naigini hamni masibu mangan tanga ningai ha ningai gi tup ningai gi dem honagani hamni masi honagadaba makoina kwadige tukuchaba church amo oigini habisini number 2 kawgumni ko is now sing aina habendate bible habini aduga ahum suba point da high river church asina ishogi yathangsin nga I have aduna remnant church samada laigiraba ahum suba kwaige maru oiba gundi kaino ishogi yathangsin the 10 commandments have Exodus 20 gi akoina 2 dagi na akoina 17 power the pick 10 commandments masibu ikai khumnaba masigi matung ina satpa adugumba church ni have bible na have ni ishogi yathanga kane ina have nate Bible na habini hariba church na di ishogi yathangching ase ngakani hamni aduga Revelation 14 ki 12 to hai here is the patience of the saints here are they that keep the commandments of God and the faith of Jesus hai aroiba matamda ishogi yathangching akpa dharma chenbagi khang haibado sida lai hana Revelation 12 ki 14 ki 12 hai ishogi yathangching ase ngakani habini masini masida hai aduga mari chuba point da mu yengchiko haiba church asina kaidogani have matana here's the testimony of Jesus Christ akona Revelation 12:17 da haiba remnant church asina testimony of Jesus Christ lai testimony of Jesus Christ have karino have Revelation 19:10 da asumna hai masida na koina paro Jona sagatun amada khurumge tawbo matamda sagatuna hai atumna tawgnu aishuna haki fellow servant na kaloina ba sabato ba mini of thy brethren that have the testimony of Jesus Yesu Christ gi sakhi laiba adugumana sinau singdo adugumba mi amani aishu worship God show khuramu for the testimony of Jesus is the spirit of prophecy aduna testimony of Jesus habese laiba habiki athadi spirit of prophecy laiba habni aduna testimony of Jesus had Yesu Christ gi maramda sakhi piba habse keno habunda da spirit of prophecy laiba haina khane adu spirit of prophecy habse ekhone yengsi prophecy habse keno haiba matamda masi 1 Corinthians 12:10 gi matungna prophecy habse one of the gifts of the Holy Spirit thawai asengbana pibiba khudol amaneba aduna Yesu gi sakhi laiba habadi thawai asengbana prophecy gi khudol piba adugumba sas ado matubune ekhone haise ekoi makhata nam yengmina siko aduga 2 Peter 1:21 da prophecy je kamaina khoi pire haiba matamda kamaina irami kamaina pire haiba matamda 2 Peter 1:21 asumnai for the prophecy came not in all time by the will of man aduna prophecy abje mamang matamda ishogi aningbagi mi gi aningbagi matungna oikhibanate but the holy men of God spake as they were moved by the Holy Ghost thawai asengbana singbiraga asengba mission aduna ikibni habdi asengba mi habdi maichau singna ibni habni aduna prophecy pidiba bible na yawriba prophecy aduna high bible sing ase kanana ibno maichau singna ibni aduna aroiba matamda leba testimony of habdi testimony described this prophecy laigni maside khone kange spirit prophecy adi prophecy je kanana haiba matamda maichau amana le ibni aduna aroibagi church remnant church asidaju maichau ama laigni ishona khandokpiba maichau ama haiba maichau asigi mapana ekhoi gi tungda lakhadaba bible da yaba prophecy asigumba prabhu Jesu Christ gi maramda kari kari lakani ma kamaina oigini second coming kamai oigini haiba asina singbegi maramda mana soidana lairik ama iba lairik iba adumbagi khudo leba maichau ama laigini habse masidegi ekhoina khange prophecy habse masine maichau na irambani aduna dugumbado ama laigini maichau ama laigini
haibase masini maramdi first coming gi matamda zona baptize zona prepare tawe adu itadi ani suba second coming laktunge gi mamangda isro gi missing asibo thorang to ngai gi dam isona mai so ma tharbum thwe masi kwat ge na maru ni first coming de gi second coming na suke mati hena maru oi aduna mai so ama pirakani habse masini akoina kawgum se aduga manga suba point da ko high de church asina faith of Jesus lai ham Prabhu Jesu Christ ki thajabado Prabhu Jesu Christ ngonda laiba thajabado high de church asina laigini aduna faith of Jesus laiba tadi Prabhu Jesu Christ na ipai so da thajabi mpa na pap to duna ma ki punsi de so ya thang makai loina nga aga lai adumaina high de church asina ju adugumba samana Prabhu Jesu Christ ngonda laiba thajabado adu laigini adugi mapana makoina pap yaudana hingba punsi mo igini aduna masida every 5 point da faith of Jesus laigini number 6 point da aikhoini yengse high de church asina 3 angel message of Revelation 14 gi 6 to 12 p khraba masigi 3 angel message e aroiba warning Prabhu Jesu Christ na lakting mamangda prithvi da laiba mission kuding mak asibu achumba je khangalaga masidagi khan ngai gi damo isogi opau sandok pa mission ado gi manung do oigini haiba 3 angel message gi maram da khangyardi ai gi mamangda 3 angel message power 1 2 3 haina series ma'am thagat krabni maduda phajana hena yengbiro no koina hena mamuta na phajana khangyadi masida pdf se an bagi message da isogi everlasting gospel aduga isogi wain bagi matam lae haibo po se pithi mapang khuding muta sando isobu ki gadamni isogi mate mangan piamni ani sobana Babylon 2 reabni Babylon haibse koina bible gi matuna ekoine naina khre madudi kaino kana masi counterfeit Christian gi religion ni aduga isogi ya thangak taba aduga sabat thangak taba adugumba church denomination aduga maroina mother the Roman Catholic Church aduga magi matung na saminari church sing aduguni habsu kane ikre ahum suba sagadugi opau na sa adugu khurangunu magi muti bu khurangunu aduga magi khudambu phanganu habni madugi maram da habni adugi opau do masigi aroibegi Remnant Church asina sandokani tare suba point am khoine yenchko this church hariba church will not be part of Babylon hariba asigi saru amoira Babylon habdi counterfeit religion counterfeit Christianity ni mapan thon Christian roiba asengba Christian ataba Revelation 17:5-9 Octavin nupi amagi maramda ibni upon her forehead was a name written mystery Babylon the great the murder of HARLOTS Octavisingi mama tukatsabisingi mama abomination of the earth pithibiki kwadigi tukatsanya oiba aduguma mama haibani Bible gi matuna Octavin nupi amna Octavus church kana isi mother sasari kanano masi Roman Catholic Church ni aina harabse Roman Catholic is now diabnate masigi aramba teaching sing magi organization for system sing asigi maramdani aduga koi ichinaw Roman Catholic ichinaw sing asigi marakta yamna haibenba isogi asumba kidamuk chatpa khangdaduna chatpa yamna minusi khangba dharma semba mi kyamnum lei makhoi chu aroiba matamda isogi asumba je khangaga makhoi tholakani adugumba yamlei masiniko aina ngambase makhoi organization isogi ona taina Bible gi ona taina gi maramda tapi tambidi ba adugumba system adugi maramda ngangjabani makhoi gi members singi maramda ngangjabana te sinapsing koi waru biganu verse 8 magun nifanda hadi verse asina sa adugi khudam phangoi sa adugi khudam haibde aina mamangda su mag of the bisab je karino haibje khane masi shogi sabat asengba sabat tare ni suba sabat ngakpagi ona taina bani haibidi nomaiji nomin ngakpa haibse masi sa adugi khudam phangmane masi karamba matamda oigini aikoina prithvi asida America Roman Catholic Church ki makara prithvi da leba mi pungkhudima nomaiji nomit ngakadni haina yathang pirakani hoji climate change pandemic asina maram moidan Sunday enforcement tong ngai gi da makan honari bin isnausing aduna masini aduna haiba aroibe church asina sadu gi khudam khamo habdi nomaiji nomit isogi asengba sabana haina kaidongni sunganga oi haibani number 9 da akoina mu yangse the Remnant Church will not worship the dragon, the beast, and his image. However, Remnant Church na Satan, dragon adi Satan. Revelation 2 chapter na koina paro adu matamda num khangagani koina aduna Satan aduga ai screen de yang su yare Satan aduga sa habidi Roman Catholic Church magi aramba system sing aduga maki mutri habidi masi America da leba protection sing asina sem gadabani masina Romajin se
koina mokoida ngakadam haina enforce to ko matan image to the beast same masigi maramda jo in mamang the image to the beast type sikari na bi maramda ngang khre adugi maramda na koina mu yengbiro haidiba punam ase mokoina khuramoy hamni revelation 13 gi 4 ga aita pajem aina manipur haje ke makoina satan dragon singlai sa adu da saktipi ki basinglai adu khuramami makoina sa adu khurami aduga hai sa asig manaba kanana mahakalan to ngamgani Prithibi da lairiba mipung khuding mana hairiba sa asibu khuramgani haibdi makoigi ming haidi ahingbagi ladita yaw masagi Prithibi horokpagi hat khraba yaw masa haidi ahingbagi lari yaw masa adugi Prabhu Jisu Christ gi ahingbagi ladita ming isandaba mishing asina sa asibu khuramgani haibni aduna remnant sa asida yawriba mishing ado makoigi ming ado book of lifetime ming yawba mi oigini haibse masine aduga number 10 Aroiba da ikoni it's not the characteristic ti am lay adubu aina samna khara khatang haijabani matam yam leitabna maramoidina maramdi samon sangba tardi na khoina taning de madugi dama number 10 da khoin chalase they will not commit any sin makoina asoibagi remnant exercise na makoina pap tawroga hingoi hamni Zephaniah 3:13 dai the remnant of Israel shall not do iniquity aduna Israel gi remnant pap tawre Israel have the ko just Christian ne kone Galatians 3 gi 29 da have do if ye be Abraham's seeds if Christ gi if we are in Christ Christ gi oitadi ko Abraham gi darani haina hairi Christ da thajaga khudimu Abraham gi darani aduna adugumba dhara remnant adugi manung da changi aitadi pap tawroi nor speak lies machine thibangangoi neither shall a disciple tang be found in their mouth mokhoi machine da oidaba namthaki oibo wahi phangoi hamni aduna koina wangang bada soidaba missing ado mapung phaba mini hana James chapter 2 da samna haidi punna papyo masine aduna mokoina pap tawroi aisu tension jarage mokoina pap to shogi remnan haiba missing asina pap tawroi haibde mokoina ona popamini shogi dharma sembal laiba aduguma missing ni pap to ba missing haibde shogi athangsing in ba missing ni haibje koina masiju kanagi mapana koina ngasai Prabhu Jisu Christ ngonda thajaba Prabhu Jisu Christ gi thaujan da nijaba adugi mapana mokoina mokoigi punsida pa makai abse loina thadu oga hingani hamni isha ithandagi pangana pap thadokani hamni isha ithandagi pangana longa pungangani hamni masi oithokte akoina longa ga akoi kanbi da nate adubu aikoina longa pa habsi Christana akoi bu kanbi khiba adugi matungna akoi gi punsida maki thawai chengba pibidana maki thobjam pibina akoi gi lamsa sajat ase hongto holaga maki logi matungna akoina hingal lakani habse masine Aroiba da salase koino je pagi ba adugi matungna adude haiba guntara asibu suna laiba Prithibi da laiba church adudi kanano haiba matamda ikoina khambe ai masigi gun isogi tade ni suba saban maijinu midasina saban ningaktaba 300 message Prithibi mapang khuding makta sandokpa isogi athangsing asibu ikai khumnaba aduga masigi magun khudi marsi laiba aduga hairiba sarsache karamba matamdal aina haidaba gun point amakha sida walore hairiba sarsache masi karamba matamda lakane akanda koina dark ages ki matam haita de 1790 aita koina revelation 13 da koina 12 ta jo koina pakana ngasai gre first part ta koina second dragon na hairiba asengba sarsta lan to we have ni hairiba cha dark ages masan 538 taking the 1790 akimatam da Roman Catholic Church na koina Protestant sangsing ase asuki matimi millions of 100 million ki chang Christian sing ase hat kheba adugumba hat khaba matung da 1790 da Roman Catholic Church na magi daily wuna do phange adu phanglaba matung da hairiba remnant church ase 1798 ki matung da tholokata church ne adu 1798 ki matung da tholokpa hairiba gun sing ase hairiba gun aina pankraba gun tara aduga Aroiba gi gun habjiga loina de tramato ase laikraba adugumba amata ngairaba church adudi kanano haiba matamda aikoni yengba matamda masi 7 day Adventist church siboke masi aikona 1844 gi matungda 1863 da masi organized of the link khatkibani snausa aduna masi ja hairiba church asigi prophet lai hairiba prophet alanjawani mahana lairi haite mahak adubu masi manamda jaina mamangda haikre lai haitra sumanda lairi asoke mate irame engo asoke mate mana lairi chamagi mathak hene mana iriba je asoke mate yam khare hairiba sing ase paraga koina ishode hena naksale aiju masigi lairi sing asigi manamda pajana phai adubu aina
serana singbo Bible degi serana singbiba serana takpi Bible leite aduna haiba se masini mahagna ikoina Prabhu Jisuna lakpagi da mo tharang tawningi darkale ba khuding mag to mai ki light loina iduna lerami aduna kanagumna man hai kanagumna ishwar ki Bible sing ase par ki inba taragadi ai ki light sing ase pa bi darka leite ai na haiba sing ase in bi darka leite na hai aduna ikoi je Bible je phajana paba matamda magi du sam chane adu haiba se masina oire adubu ikoina aroi bring siko who will be among the remnants asigi marakta aroi matungda ikoina 7 day kudema shona sargada kangadra habse masine masi mu yengbe masi oi natabni John 10:16 da jai other ship I have atopa yawsing agilai which are not of this fall haiba as asigi nataba them also I must bring makojo in a broken day shall hear my voice agi konjen tagani there shall be one fall asengba sama lagini one suffer asengba yauction amma lagini hamne Jeremiah 23:3 da jo ngasai kona pakre madudi aduna piti ma pang kuding da saitro karaba shogi yaw sangu sing asidagi aina remnant sing ishona khandorokani haibse ishona hai masidagi kona kai kona khange madudi 7 day advantage oiba kuding mokchu sakadam nate akogi aroibagi remnant sasne haiba 7 day advantage masida haiba indaba leaders in haiba indaba missing apostle oiba Bible gi matung na sataba time gi matung na saliba missing ase oiba matamda oina church tagi thoki gini makoi loina thoki gini aduga makoi adu dagi khaitang lemogini makoi du dagi faithful oiba mei khara lemogini aduga atropa denomination sing Roman Catholic tagi chu haiba inba ishorgi asumba gi matung ina asumba je khanga kana tholakani Baptist tagi aduga Pentecostal dagi Presbyterian dagi aduga tongan church denomination laikhiba mayam sing asidagi aduga atopa faith sing dagi Muslim dagi Hindu dagi aduga maitai dharma tongan pithibda leba saliba tongan ba dharma sing asidagi loibagi wapau ase Prabhu Jisuna lakpi wapau ase loina sandokpa matamda numaijin numi ngakadam haina yathungje pirakpa matamda papang kuding sandokpa matamda masiga sumbaje kuding mata taraba matungda oh masina Bible gi Prabhu Jisuna haibisina sumi haina makoi kuding ma loina thola aga aduga mayam adu dagi thologa phattaba maching loina khomdokra tongan masing adu pulaga bulap oina makoi se pungani hairibudo aduna asengba remnant oigini hairiba sing asina hairiba missing ase ishona kan bigini isnausing maduni hairiba group adugi manungda nang isu yawn ngai gidamo ishona koina matam piri honors isnausa ikoi aduna ishogi remnant sadi ishogi sabana mission ngakani ishogi atanga se Prabhu Yesu Christ gi mapana ngakani adugumba missing adugi manungda ikoi yawn ngai i saruk ya se amne adugumba missing adugi manungda achumba sida Bible na haibagi matungda ikoi je Indraba laktaba taradi isnusa ishona ikoi bu kan biroi aduna ikoi huji aikoina hana khalami haina khanba aina chummi haina khanjareba aina churching ase masida laibigi matam oidre haiba wasi aramba Bible gi matuina thakpi dun leiba taradi madudagi thoklaga Bible na haiba sigi matuina aikoi chaminarsi asengbagi remnant asida sharuk yaminarsi habsi aina aroiba apelnin asima nakoina aigi astumba je taraga nakoina patna taw koi patna ta godam ni shoda ni ga sang base kari no habje koina thido kadam ne na gadam ni aina haiba haire haina lawgadab nate aina hariba singje Bible gi matung na ra habdo no koina compare to aduga sum do thidokchi aduga koina sang bagi aroi bagi remnant sas Prabhu Jesu Christ na lakpa matam da ai koi mag loina na sagata sakadaba aduga missing adugi marakta ai koi yawn ngai gi dama tharang to mina se aina mayam da hajari dariba khudimukta ishona bopi boisnu ai gi channel asibu subscribe to view miyam dasu asumba je share to view partna tokse sagada lebe ipa yam thaga sare na kitogani gi koina ji pakraba remnant church asigi maramda ikoina nainakre Bible na haibigi matungna phajana satuna haiba asengba remnant church asigi maramda yawbo ngamba misa ama haibudo aikoi ohen view pai sho mipum khudimo puna na loina view makhata na kisaba to bungaman view Prabhu gi minde khurumjari amen.